Thaunana Film Forum Manipur ka khutsamnaduna chahi khudingi pangthokpa handakka 13rok suba Manipuri Film Award 2023 MANIFA ngarang Kakching Foksupata leiba Kakching Dramatic Union gi auditorium da lanthokre. Thauram aduda Manipur gi Health amadi IPR Minister Dr. Sapam Ranjan, Thauna gi President Yengkhom Nilachandra amadi Film Forum Manipur gi Chairman L Surjakanta Sharma athoiba mitung sing oiki. 13 suba MANIFA 2023 da mana fanglaba sing adudi Best Actor in Supporting Role Female da Nangbu Ngairambani film dagi Abenau, Best Actor in Supporting Role Male da Awaiba Mapu film dagi CH Ramesh Chandra Idhau, Best Costume da Aigi Nupi Tamnalai film dagi Bimol Taurem, Best Makeup da Midyang gi Wangmada so film dagi Priya Devi, Best Child Artist da Asengba Iral film dagi Lamnganbi Laishram, Best Lyricist da Aigi Nupi Tamnalai film dagi Umangna Ikhoi gi Thawaini haiba isaida Ojet Babu Ningthaujam, Best Playback Singer Female da Akangbana Chom film dagi Maral Laitaba Pirangse haiba isaida Pusparani, Best Playback Singer Male da Tekshi da Toibi film dagi Pamjaruba Thamoigi haiba isaida Sore Senjam, Best Music Director da Aigi Nupi Tamnalai film dagi Rahul Blue, Best Background Score da Kulaksa film dagi Tenau HD, Best Audiography da Awaiba Mapu film dagi Bali Ningthaujam, Best Choreography da Aigi Nupi Tamnalai film dagi Bebicha Salam, Best Art Director da Akangbana Chom film dagi Edi Yengkokpam, Best Cinematography da Akangbana Chom film dagi Tommy Hodam amadi Susil Sinkap, Best Editing da Asengba Iral film dagi Mohendro Kams, Best Screenplay da Akangbana Chom film dagi Binoranjan Oinam, Best Story da Aigi Nupi Tamnalai film dagi Ojet Babu Ningthaujam, Special Jury Award da Faichon film dagi Julia Ramror, Special Mention Award da Latrian film dagi Steph Abai Goldman, Best Actor in Negative Role da Nongmai Paiba Rapist film dagi Wangjam Bijenta Kumar, Best Feature Film on Other Dialects of Manipur da Ngawai, Best Direction da Akangbana Chom film da Inaungcha Khundrakpam, Best Actor in Leading Role Female da Nongmai Paiba Rapist film dagi Ithoi Oinam, Best Actor in Leading Role Male da Akangbana Chom film da Silhaiba Ningthaujam aduga Best Manipuri Feature Film da Akangbana Chom Producer Resi Thokchom, Director Inaungcha Khundrakpamni. Masigi mathakta lifetime mana phanglaba sing adudi Maipak Sanahal Manipuri Jagoi Isai Lifetime Manada Chingmairong Khongnang Karaktagi Namairakpam Manglem Babu, Neta Irawat Lilaroi Lifetime Mana Sumang Lila da Kakching Khunyai Lekaidagi Tingnam Biramangol, Neta Irawat Lilaroi Lifetime Mana Manipuri Cinema dana Nongmai Bungdagi Chandam Samacharani. Award function asida Manipuri cinema na chahi yangkai surakpaga mari leinana Manipur gi ahanba feature film matamgi Manipur dagi hauna saktam langlaklaba Yengkhom Roma Khetrimayum Rasi amadi Kangabam Toma busu Lengyan amadi Momento Kudol tamduna ikai kumnaba utki.